ngasi yausangge aroiba numittasu miyamna harauta yamna pangthoknari Imphal East lambi gi khudong thibagi case ama aduga Imphal West case humudra report tawrakhre miyamna aphaba miyoi amabu luchingbo oina khanba ngamdabana lamdam asida aphaba leingak leitabani haina senior advocate Khaidem Manina haikre amasung man ki baat thauramda ngasi Prime Minister Narendra Modi na ising manghandana yoktuna thamnana bagi matangda miyamda pausel pikre mayam bukurumzari adomni yengbiri basi impact news ni ai khangen bam thoino henbi hoji pungja se phawbugi maroi ba pausing mayam da pizari yausang kumhai ngasi aroi numit phawba gari accident ki chang mamang chahi ga yengnarubada handak chahina yamna hanthakhe Imphal East ki oina numit mangani gi kumhai asida supnatagi accident ki case ama Porampata leiba Jenims casualty ward the report toke Jenims police picket tagi fangba report amana tha asigi kun humdoi dagi haukiba kumhai asidagi ngasi fawbada nupi macha ama accident ta sokhiba natana ahenba accident ki case lekhide Imphal West ki oina two-wheeler accident case Humbudra mok lakhi aduga miyoi ani accident lekhide haina Rims police picket tagi fangba report amana haire report isna makha taraduna hai chahi asigi oina Imphal West ki oina major accident ki report amata lekhide kumhai asiga mari leinana state force ki maikei dagi akan bacheksan thorang lokhat khibana accident ki chang asi mamang chahi ga yengnarubada hanthabani haire Nakalamuramda yausang kumhai gi aroiba numita two-wheeler gari kaya Greater Imphal gi akoibada leiriba lambi singna thauduna yausang kumhai harau tayambaga loinana pangthokhe mafam kayada yamlaba miyam tholaktuna achat awokta ising haiki aber taikhe state force amadi traffic police ki personnel singna mafam kayada miyam niyom lana gari thauba miyoi sing khamdana fine thiankhe kumhai asiga mari leinana traffic police ki drive ta yamlaba senfam khongat khibagi report su leikrabani chahi asigi yausang kumhai gi mangani chanba aroiba numita ising haiba aber taibana chingba kaya pangthoknakhe kumhai asiga mari leinana kanglai extreme na sindana sagolban NRL pam mamangda bike stunt utkhe Association asigi bikers kaya na makhoi gi haithoi singthoiba sing utuna achatawok singi pukning chingsankhe loinana Manipuri da leiba route 39 haina khangnaba restaurant asigi mamang dasu electronic dance music EDM gi jagoi gi music ki tanthada naha kayana jagoi sakhe Nakalamuramda kumhai asiga mari leinana thokliba thokhaningdaba thodok sing asidagi ngakthoknaba mafam kayada police singna frisking chathakhe gari gi che chang yaudaba helmet uptaba chahi sudana gari thauba amadi nisa saraga gari thauba sing fine thiankhe Yausang Sports Festival gi ngasi aroiba numit asida lamdam asigi mafam singda paktaknana lamsang lamjel chenakre lamdam asida numit mangani chupna chatharpa Yausang Sports Festival ngasida gi loire haibadu utnaba lamsang lamjel adu chenkibane hariba lamsang lamjel asi Manipur gi tampak lamdam gi lekai singda leiriba club organization singna lamsang lamjel pangthoknakhe chenakiba lamsang lamjel singda angang naha ahal oiraba nupi nupa kayana sarukyakhe Kanchipur, Lilong, Waithau, Thobal, Samurau, Khumbong na chingwa mafam singna Imphal da Yausang Sports Festival pangthokliba club singi lamsang lamjel lamthapam oinakhe lamthapam singda lamjel hek lamthabaga lamjeloi singna makhoi gi panthungpham yognanaba lamjel chenarakhe lamjeloi singna lamjel chelakpa matamda imung manung gi miyoi sing mamanabi amasung volunteer singna lamjeloi sing adubo senakhe club singi wangangloi singna Jelakliba lamjeloi singi mang thaduna sports festival asigi paujel puduna chatnakhe lamdam lambi mapal da lamsang lamjel sing adubo mitiyeng takhiba miyamna khubak khuduna amasung chengkhatlu haiba kholau sing lauduna lamjeloi singi pukning thogatkhe lamjeloi singna makhoi gi panthungpham yorakpada mafam sing aduda hana ngaiduna leiramlaba miyamna lamjeloi sing adubu harau tayamna ognakhe
Tamenglong Senapati Churachandpur District Amadi Jiribam Subdivision Ge Lam Singdagi Tongzai Marinbo Mapung Phaba District Amasem Nanabatha Sigi Kunmanga Fawa Government Ultimatum Amapisan Krabasu Tabak Oina Pangthorak Tabana Hayeng Mars Ki Kunnipan Ge Ahing Nungyai Dagi Tha Sigi Kunmapan Ge Ahing Nungyai Fawa Pung Kun Mari Gi Ban Kaukre Haina Tongzai Marin District Demand Committee Gi Cherol Amana Haide Banasina Kongadaba Mapam Singh di National Highway Contrataret ki Kethel Manbidagi Nonegi Izai Thong Fauba Khongsangdagi Juribamgi Gulathon Police Station Fauba Tongzai Marin Lambi gi Chini Kondagi Riangpang Faubani Haide State asida afaba lengak laibangam dabasi laibak thibani governance fazana laitrabadi miyam gidamakta leiriba ek mahai chabangam loi Wafamasi, Senior Advocate Khaide Manina Uripok, Giraffe Court ki Conference Holder, Human Rights Law Network na Sindana Pangtokiba, Emerging Social Issues and the Law Hainaming Tonba, Nongmagi Oiba Consultation Program Amada Fongdokibane. Ngazi Fongdokiba Thoram, Pangtokiba Thoram Adu the Violence Against Women and Children in Manipur, Right to Food and the Law Amadi, the National Food Security Act 2013, Haidibat Tim Singh Asida Saruk Yakiba Singna Kananainake. Program asigi moderator oikiba Senior Advocate Khaide Manina Makha Taraduna Nupiangang Singda Ot Neibacha Tharkliba Singh asigi maramda Khana Nainaba Tangai Fade State asida afaba lengak leibangam dribasi lamdam asigi miyamna afaba mihut khanba ngamdabadagini haike Courtna Aranba Achumba Tauba Aranohi Tauba Chipisar Tawi Adubu Sason Litradi Asisu Mahichate. For example, economic blockade ban Asi ain na yade na Supreme Court na lautok kare. Ado Manipur dadi economic blockade amasung ban se namit kudingi tawi mapam amana traga amada. Ado masi thingbang amde. Ado di governance to kalai dalere. Governance later di ain na pira iba nangi right ni. Economic blockade tawba yaroi. Mioi begi mabuk thatpa yaroi. Hai base ain na pire ekoi ki sasol laitabani ain de chalan bangam draya. People's Revolutionary Party of Kanglei Park Prepark ki Red Army na English ngamaga chamapan marfugi Mars kuntaruktagi hauduna leptana pangthoktuna lakpa kuntra taruk suba Red Army Uprising Day gi thauram Manipur gi ching amadi tampak ki mafam singda mapung phana pangthokre haina aina thinkrabal lubasigi Assistant Secretary Publicity and Propaganda leiba ngakpa luwang na thokpa cherol amana haide Red Army Uprising Day gi thoram asi loop asigi Central Headquarter, General Headquarter, Tactical Headquarter amadi base area na chingba mafam kaya dasu pangthoki haide. Red Army gi Chief of Army Staff Lieutenant Colonel Ahibam Angomna General Headquarter da saruk yadana pangthoki ba thoram da loop ki machu taret ki firal chingkhat pagal loinana laikhidraba athoba singda yawol gi ikai khumna basu utki haide. Yausang kumhai gamari lainana ngasi kumhai asigi aroiba numitta yamlaba yu kaya phagat pangamkhre. Additional SP Law and Order Dr. S. Ibomcha gi mityeng makhada ngasi nungthil Singjamai Police Station gi manung chana leiba Singjamai chinga makhada leiba Mathel Mid Center amadi AS Mid Center the drive chathabada Indian Met Foreign Hard Liquor Case Taruk Foster Can Beer Kun Tuborg Taranithoi Kingfisher Beer Bottle Taranithoi Hayward 5,000 bottle taranithoi yungo liter yankai mangaso phagat pangamke drive adu Singjamai Police Station gas TPO M Roni amadi OC ingotana luchingduna chathakibane phagalaba yu sing adu maira paibi sing yauna Singjamai chinga makhada mai thaduna manghankre World Theatre Day gi thoram ngasi yumnam lekai dalaiba Sri Nityananda Mandopta Panthoibi Natya Mandir na sinduna pangthokre World Theatre Day gi thoram asi Panthoibi Natya Mandir na lising amaga chamapan humbudra nipan dagi leptana pangthoktuna lakle ngasi gi thoram aduda theatre gi lamda saknairaba mioi kayana saruk yare culture na haji theatre na maitumbi simra changje koina sangaka di moju yaure adagi Churachandpur da awal Lila sanare sina singba kaya ama sumpulak pasina ikosi amaga tinaba yare wakan phaudong nare miyo chamana banina theatre sia sumaina chanana bagi asoba pambayama oi
matang swaisida break ama logzage Manipur amadi malim gi tongan tongan bai pausing loina nai khoi break ti yamna thun hanjarake impact news pu mityeng tadna lebio Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na jingbasu lauthokpa yai hakchang gi ahenba fat pamdaba body gi hair lauthokpa yai ahanba lakpiba 100 customer da skin test amadi doctor consultation lemna hingjagan ngasimag unabiu Dr. Madhubala laser beauty clinic MZ Avenue Imphal mayam amuka na taram nokjari bulletin asigi makhata ba pau yam pizari Taranipan lak suba man ki baat thoramda Prime Minister Narendra Modi na ngasi ising manghandana yoktuna thamnabagi matangda miyamda pausel pikre mahaki pausel da hai lebaga sigi mapham ayambada ising phangdabagi awaba chauna mayoknariba asi kongnanaba aikhoina ising asi yoktuna thamnanaba honagadabani masi lomi singi damaktadi yamna maru oiba khongthangni malemdai isingi mayeng nongmagi taba hengalakliba asi thingnanaba aikhoina ising manghandana yoktuna thamgadabani lomi singi yaifanabagi dama Kisan Suvidha app hodokle app asigi manung channa lupa lakh manga ge senfam oiba khet talaf farming pools lebak sinba thungna chanaragani hairi Center now Uttarakhand ngasidagi President's rule thamkre. State asida government pairiba Congress Party manungda political crisis thokpadagi President Pranab Mukherjee na Article 453 ki makhada President rule ki ayaba pikhibani. Panbayai Uttarakhand Harish Rawat na Chief Minister oiduna Congress Party na government pairambani. Ngarang ayog Union Cabinet na Uttarakhand Assembly bu suspended animation da thamnana ba pautak pikhiba lekhrabani. Matung tarakpada Prime Minister Narendra Modi na Union Cabinet ki emergency meeting ama nungdang wairamda kokhibani. Pathankot Air Base attack ki matangda tizinbada hena khumang chausin nabagidamag mioi mangan saba Pakistan ge apunba investigation team ngasi New Delhi de thunglare hairibate madu military intelligence samadi civil administration ge mihut kangbungaktane Panbayabadi handaki khongchetasi Pathankot attack ki matangda Pakistani gi intelligence samadi police officials singna leibak asida lakpa ahanba oire hayeng mihut kangbu sing asana New Delhi da leiba NIA headquarter da chatlabatungda Pathankot ki damak mapham adu thadokane Indian investigation team da attack adugi matangda marik chumba pawdam pinanaba kanna honari Haukiba Irai Numita Unninkhai Thokdokta Sikiba Rifleman Sunil Rai ki Thiba Khangdana Lerakiba Asiba Hakjang Marang Pangkre. Panbayabadi Ladakh ki Turtuk sector da Haukiba Nongmaizing Numit ki Ayukta Unninkhaiba Thokpadagi Lanmi Ani Lekhidabagi Manungda Amagi Asiba Hakjang di Kudakta Pangkibani. Hairiba Thokdok Asida Rifleman Sunil Rai Amadi Lance Havildar Bhavan Tamang Lekhidabani. Hairiba Mapam Asi Siachen Glacier gi Gateway Oibatana Mapam Asida Haukiba February Thada Unninkhai Lanmi Tara Sikrabani. Hauzik Sanabagi Bagda. Recent Youth Club Moidang Pokna Anisuba State Level Inter-Village Volleyball Tournament ki winner oikre. Ngasi tournament asigi sanakiba final match adu the recent Youth Club Moidang Pokna HYDCCL Haikruzambu point kunmanga kunithoi kunmanga tara taru kamadi kunmanga tarani panda maithiba piramlaga tournament asigi winner oiduna sel gi mana lupalising tara manga aduga runners up tahoraba HYDCCL Haikruzamna sel gi mana lupalising tara phangkhibani tournament asigi best player na recent Youth Club Moidang Poki KH Yaifavana takibaga loinana best setter na HYDCCL Haikruzam gi N Harrison na takhi Thasigi Kunithoi the recent Youth Club Moidang Pok na Sindana Club Asigi Sanabung the Chatharakliba tournament Asida Tim Tarani Thoi na Sarukyaki. Member of Parliament Dr. T.H. Mainya Amadi Konthozam AC ki MLA K. Sarat Amadi Lamdam Adugi Masak Naiba Mioi Kaya Nangasi Loishin Kiba tournament Aduda Sarukyaki.
All Manipur Students Union na Inter JSCC Football Trophy gi champion oikibaga loinana manga suba Kanglaipak Football Trophy dana Imphal East District Football Association na winner oibangamkre. All Manipur Football Association amadi Kanglaipak Students Association anina khutsamnaduna mapal kangjaibungda tha asige kuni thoidagi chatharakliba Inter JSCC Football Trophy gi ngasi sanakiba final aduda All Manipur Students Union ge sanaroi Kabiras na Panjal ama aduga Kesan na Panjal ani Jansinduna Kanglaipak Students Association bu Panjal ahum sunoda maitiba pikibane. Nakalamaromda mga subay inter-district Kanglaipak Football Trophy gi ngasi sanakiba final match tana Imphal East District Football Association gi sanaroy Boris na match ki kunmapan amadi humidra mathoi suba minutes sing da chankiba Panjal ani aduna DSA Bisnupur bu Panjal ani sinoda maitiba pikibane. Tournament asigi winner oikraba Imphal East District Football Association na trophy ga loinana sale gi mana lupa lising kun aduga runners up takiba DSA Bisnupur na sale gi mana lupa lising taramanga pangkibane. JNIMS ki Director Dr. Devin Lystrom, KSO gi General Secretary Saiboy Haukev amadi KSA gi President M. Lakshman ga loinana iramdamasigi masak nairaba miyoi kayana ngasi loishin kiba mga suba Kanglai Mega Sports Festival aduda saruk yake. World T20 gi Group 2 match ta yumbu oiriba India amadi Australia na ngasi nungdang gi pung 8 makhaidagi Mohali da sanaba hauragane. Match asida mai pakpa team aduna semi final da changadabana siba changba thidana match asi mai paknabagi damak akanba lamba tawnagadori. New Zealand, West Indies amadi England di tournament asigi semi final changbangam krabane. India amadi Australia na sanagadoriba match asida nong churaktuna match asi cancel tawba tarabadi India gi asa loire. Tournament asida Australia na India dagi run rate henbana Australia na semi final match changbatabane. India na World T20 gi title asi amukka hana launabagi asa kaidanabagi damak ngasi match asi mai pakpa yamna maru oiri. Arabada bulletin asigi headlines amuhanam yamda thamjage. Ngasi yausang gi arabada numita su miyam na haraukte yamna pangthoknari Imphal East lambi gi khudong tibagi case ama aduge Imphal West case humudra report tawrakre. Miyam na apaba miyoi amabu luchingba oina khanba ngamdabana lamdam asida apaba lengak leitabani haina senior advocate Khaidem Manina haikre. Amasung man ki baat thauramda ngasi Prime Minister Narendra Modi na ising manghandana yokpuna thamdana bagi matangda miyamda pausel pikre.